Sininausing Bupuran Tava Metena Taram Nongsheri. Haujik Syria the Toliba Irang Sibilanase. Akwagi Sigi Matang the Kangnaba. Syriagi history. Maruina 2011 dagi 2016 Power Sona Kiba Sibilana do. Adugi Matang the Koi Nena the Bayaro. Wariasi Semjan Sajan Jabanasade. Adom the Guganda Tita Pasudum Pangani. Skuntam Libisha Singi Kalaga collection to Javani. Masigi video Sigi Kutang the Akwai Kara Kanginasi, Syriagi Hujik Toy Base, Mamang the Kumina Toki Hibna Sing Boko. Adon Aikitang Tamna Ngangjage, Maruina Akangba Sininausing Gidi Pare, Akwiki Madam di Karigino have the Masigi Warisi Matang Yam, confused at Pamatangam the Yawani Bisininousing. Adon I Tamna explains a Tamna explanation as it toxage. Wari as a Kangding Ida Koi Han the West Asia, Midan is West Asia se Kwigi Indiagi Prime Minister Jawaharlal Nehru na Hingling the West Asia Tonabam Kan Hodarmi. Adu Madusana Gidra is Habidi Midan is Hibesin Hena popular oigre Sininousing. Geography se Quishara Pipe up tongue name Minasi. Syria Hadi Belebas Sigi Matakta Turkey Hadi Basininousing Levaxi later. Makada Hibtarico Magi Nakan the Iraq Jordan Adu Jordan Gimakada Muk Saudi Arabia Mulay Sininousing. Magi Quigi Northwest Hibetabni, Lebanon later, Israel later. Sininausing Madu Ijerenga Sutangare Aruga Magi Northwest Sigi site Amuk Mediterranean Siga Sumuk Tangana the Mina lady. Golan Height Heidi Bazagas is Sininausing the Singna Buffer Zone Kanaga Kanagi Marakta Ijerenam Sung Syriagi Marakta Adubuta Singnamaki Hairgadi Golan Heidi Bazagase Syriagi Lamnico Sininausing Sininausing Genesu Soidna Tabiramgani Handaki Sibinlan Ase Laloba Sing Nangamgre. Asina Madam Werga, Golan Hadki, Huzik Buffer Zone or Zaga Sing Sininausing Israel Muloksin Greco, Hatakarang Hanse. Aduga Syriaga direct border share to riba Lam Singse Karikarino have the Turkey, Iraq, Jordan, Lebanon, Amasung Israel. Syria the Sininausing Turina Masili, Turina Sigi Mamingsi Euphrates Hargakangi. Aduga Iraka Syriaga border the Sukwigi, degrees and a Turinam Susili, Turin and Isiswan Lake. Amanang Sagi, Euphrates Harbiturian as Sequigi, Iraq Rom the Gisela Kanda, Syria, Power Kanda, Turkey Rom the Mantaki. Maru Eriba, Syriagi city sing Shekarikarino Habako Yang Minasi, Damascus, Lebanon Ganana lady, Golan Haikasunang narration in ocean, Homes lady, go, Maruina, Damascus scheme Haitare, go, Aleppo Ginamaka Habitare, Aduga Aleppo city lady, Aduga Araka Hariba, Akwigi city asna. Northeast Tangba Sarukta lady. Masimata Mamade Sininausing ISI Mokogi Konung Oirami. Cartas Amasung Latakia Awang Mediterranean Siga Tainana lady Sininausing. Masida Rasiagi military base Oirami. Maruena Samudrama Panda Mediterranean Siga Tainana Laiba Adumba Sikos Zaga Amani Yam the Marueba Kogi Mokogi Trade and Commerce Kisham the Marueba Mapama Manico. Sininausing Wari Pabsam no writing a Sissi Nuxijam the Silly Nungdang Shake and Utoga Mala in the Sum can be Ingbazi Hanzelakada Mali. Makogi population Haibitari, Mima Sinchakada, why the Muktagi Mugim in a Sheba. Syriagi, Damascus, Costain area, Sidana Makogi population se, Ayamana Kundai Bisininosh. Maruena, Kari Hagadra, Lebanon, Israel, Amsung Turkey, sites Rome City Sininosh. Aruga Anisu with Akugi am sound Kundari Biseka, you have the Aleppo, Turkey Tanari city, Sidakunda, Aduga Makatangba, Hypotarico, Makatangba, Teshina, Akoi Amana Desert in Marbumini. Hydibam Pumpsing, Makatang Saruk, Asida di Kundalita, se Yamna Wali. Syriagi, Geography, Makoisarak, Pamasum, Kanglabanina, Syriagi, Sibin Lana se, Tola Pagi Maram Karasum, Kamina se, Lana se, regime Bashar al Assad ki, Bad Party. Bad Party se Iraq the Suleramiko Sininoxi. Leader Hato Pigre Aduna Syriagi Bashar al Assad Iran Russia Sainana Mating Pang Duna Laki Iraqi Bad Party Hato Pigir Bedu di Kanano Haiba Aina Pandraga Suisinausing and Kangiram Lagani. United Nations Security Council the Syriagi Mayok the Hypotari Sinoxing. Resolution Ama Pasta Roglagadi Russia Amasung Sainana Bito Power Sinaraga Akoi Kahani Kanduna Dum Laki Bamush. Adu Sainana Lanmi Kulai Mating di Pangba Tokidi Sinroshing. Kulai Lanmina Karana Pangmuno have the Russia Amsung Iran Pangmunico Sinroshing. Maruena Bashar al Assadki regime Asida. 2011 the Iran Howry Sinroshing. Miamna government ge Mayokta protest story.
Masdagi Free Syrian Army FSA Haribase Shamda Sinroshi. Pandamna Syria da secular government ama Siamba Duni Makoigi. Matam Aduda Makoidana. Kanana Mating Pangi bo West Levaxing Maruina USA, UK, France, Samsung, Germany Mating Pangame. Gab Kantida Harigana Sinroshing. Saudi Arabia, Qatar, Masishu Makoishu Mating Pangi. Canada Pangi will have the Suyang Minasi. Masdagi Hendoraganda, Jordan, Turkey, Nasu, Sapoto is in Ocean, Canada, Laluba Singed. Aduning aside, USA, UK, France, Germany, Canada, Pangino, Laluba Singed is in Ocean. Saudi Arabia, Qatar, Jordan, Turkey, Canada, Pangibno, Laluba Singed. Laluba said to Gimatigami in Ocean. Jordan, Turkey, ga Assadki, government ga Maripati. Aduna, Syria dagi, Assadki, government as he looked for Sineba Mayam the Pamibs. Canbesina Canana Pamibno, Iran, Russia. Hanba civil lands Horupas the pre-Syrian army Singshe FSS Hamad Sinrosham Kulai Param de Sinrosh. Aduga 2011 Iran se Praja Sing na Pelana Tabadagi protest to do not the minor honor Kibaneb. The pre-Syrian army Singshe Quake might no have the Makoshi Hana Syrian land mida Sinroshing Tabak Torumba Dumadune. I Praja Sing Awaba Karikari Toriba Mamsi Yankan Makoshi Tokanda. The minor Makoshi Hoige the minor group of Semak Paneb. Aga Makoy Pandam this secular government democracy government have that Mama pork Paduni the Makoina Pamadi. Aduna Makoy di Kai having moderate oina Tabakto Haitari, Yam aggressive oina Tabakto, Kutukulai Pirata, Captain of Kotina, but Adu Makush Yauri Kona Yorkaduni. Adubu Zabat al Nusra Hais Syria da Laiba al Qaidagi Kugi Masam Kaniko in Nox. Maki Maminga say Zabat Fate al Sam Haina on Kibakon is in Nox. Makoidana Kanakana Mating Pange Haibda Saudi Arabia Amasung Katana Mating Pangla maybe Sinos. Makoishe, Leba Kaya Amana Lalo Bani Haina Lakto Kibana Maram Oirga Saudi Arabia Katana Sinosing Tumina Pashagi Karigi Amagi Mating Makoida Pangame Kana Intuna Basar al Assad government Intuna Buhanabda. Assume the Sininoxing West Levak Tadabida Turkey, Libya, Jordan, Saudi Arabia, Qatar Harib Levaxing Shina. Assad government se into no one of the Lalobas sing the Mating Pangla maybe. Iran Russia na Mating Pang Munakanagi Assad government gi Mating Pang Muneb. Asina Maram Werga Assad government si Pak to Bangam Dabaneb. Natragadi Nahana Turamane Bisinerush. Matamadu da Iraqti Sinerushing land Yaukidi Mokoidi. Ko Karimaramino have the Mokoigi Lebak to Sibin Lanase. Kanasatari Matamaduda. Smaita Roga Sinerushing Lalobas sing share. Masinke Amatole Sinerushing. Matang da Yakuigi ISIS Kahadisi Sinerushing. Islamic State of Iraq and Syria Harish. Group as Iraq the same Kibani. America land me sing Hibatarico, Makoin Iraq the Gi, Han Krabamatunda. Asuna Tapna Makoishu is in option. Syriagi civil land Asida Yakshan Bahore. Makoishi is in option Kara Sativa among the Makoishi land to Aduna. Group sing share Sigi Marakta Suicin option Yanadam Sedum Toleb. An Nusrana ISI ga Koigi, Makoiga, Marie Lane de Makoidi Muslim Sia Hali Asineb. Makoigi Mayukta lay hierarchy be seen the mine. Aduna Laluba Singsha, Sigi Marak the Sula, Quigi Kahani could Tana was in option, to inadum Tokyo. Aduna is in option, Syria the land to Ribse, a singyam ya may be seen option. Matang the Kurdish sing. Makoi's autonomy, Aduma Mapamatan be seen option. Makoishi ethnic tribe ni, Syria, Iraq, Turkey, gay border sing the Kundalita Duna labor. Matamabada Quigi, Mapam Asida. Kurdistan Hairgasu Kangarami Sinroshi. Hanba Malemgi Lanzaugi Matung 1960 the United Kingdom Amsung Prasna Ottoman Empire share Kugi to Gainaba Honabada Akuigi secret over treaty Emma signed on Rameba Sibuka Iko Gay have the Psychis Picot Agreement Hairgat Manakani. A Sigi agreement a Sigi Makade Sininoxin Kuigi Kari Hagadra France Samsung United Kingdom na Ottoman Empire to guide Sinroshi. Asidagi Kaidopaz Hore Sinroshi. Kurdish sing northern part of Syria, Iraq, the Karamna Sinroshi. Southern Eastern Turkey, the Karamamugleore. North Iraq, the Makoigisu autonomous Mapama Sinroshi, the minor lady Makoigi. Asumna Syria, the suit Tamba Pump. Makoigi Lam Amasung government sems up. Asima Makoina, Turkey, the suit of Wapa may be Sinroshi. Asina Maram Werga, Turkey government Amasung Kurdish singi. Lalobasing a Sigi Marak the Toina. Could talk never say. Hoxixusa 30. Crude sing na Sininoxing Syria, the SDF, Syrian Democratic Force Semki.
aduga Syria gi Turkey ga tainaba mafam loksin ki sinaroksin asigi mafam ase Roza Baha hairaga su khangnai makhoi gi su leibak ta lal hobase makhan makha kaya ama lai sinaroksin YPG People Protection Unit haibni maroina makhoi si kadai da thabak tawge haibu Iraq ta thabak tawi sinaroksin PKK Kurdistan Workers Party haibni maroina Turkey da thabak tawi makhoina asum haina Kurdish singi su lal holupse makhan khaidu eba Syria da thabak tawuduna maming am thole Turkey da thabak tawuduna maming am thole Iraq da thabak tawuduna maming am thole sumaina tawraka na makhoi masen maraksta pau phaunar kanda makhoi su thabak taweba dumaina makhoi su lam am semba pami bi sinarok PKK se sinarok sing Turkey ga su khanari Turkey dagi lam lauraga Kurdistan semnaba aduna makhoi se lalhobani haina lauthui hairiba sing asisu Syria gi lan asida lan hobadi yauri ba makhoi su Arab Spring sinarok 2010-11 asida Arab state ki khoi gi kari haina Arab leibak ki misam yam sing sina khoi gi protest over hore kanagi gundaras haibidi North Korea gi Kim Jong Un na North Korea da tawri sumaina tawba mayam ama ko asdagi Libya Tunisia da lokthokra isin roksin aduma gundaras sasan tawraga palamba sing adugi matung election tawrami adubu Syria da ngamlamde aduna sibin lan ase horami Bashar al-Assad Shia Muslim ni mapa Hafiz al-Assad su president oirami Syria gi 1973 dagi 2000 phawba mahaki mapasi laikhidraba matung Bashar al-Assad na president amu oire Bashar al-Assad su sengna harabda isin rausing Kim Jong Un gumbani Syria da majority population se Sunni Muslim ni aduga minority na Shia ni adubu Shia minority asina leba se palam me bisin rausing Sunni Muslim sing tathi tawena tawrami mapana su manasu Sunni Muslim sing senam san birameba makhoi mayokta khoi ngang ba haiba tare aduma Sunni Muslim sing kaya ma isinarok sing farga zenda phok thamlame sinarok sing gaina wari degi soina khangani aina point haijan manati ko mase palliba sidi khar khaktang dani ko tathi ta oina tawkiba mayam ama wari da yawrga laibani ada aina sida ngang wara kholurga kari haigani adumba YouTube ki site gi kaino la kadrana ai yam kanna panjadrabani asina maram oirga Bashar al-Assad ta sauningna bagi masa mu oirami 2007 dagi 2010 phawba isini noksing Syria da sak tang ba thoki asina maru weraga san ba chinjak se adumatik tangki lairba masing yam ne hengalaki asi mayam se 2011 gi protest se hawrakna bagi masamu oire e bisini noksing haibadi Sunni Muslim sing da tathi tawena tawbiba sak tang ba lairba hengalakpa asi mayam asina Syria pumbada misam yamna Assad ki government gi mayokti irang hawre police amasung army na misam da nongmai kaplami asima yamase penda badagi praja singsu makuta khulai paiduna government gi lanmiga nongmai kapna ba hawrakhi asumna irang ase Syria sinba thungna tapna santoklami misam kayama sirami asidagi army singsu pena dabana maram oirga thabaktagi tolga FSA haibdi Free Syrian Army semlami mamang dusu panjaki budi sinarok makhoiga misam ga pullaga Syria da secular government purakna ba honaki civilian hawre sinarok ko yam kanna paktakna na asdagi mafam da laiba lalhoba sing Syria da lai sinarok Syria gi lalhoba singa pulle aduga Assad ki government into na ba honaragle asumaina lalhoba kaya ama punduna 2024 asidadi Assad ki government se into ki aduna lalhoba sing asida mateng pangleba lebak sing asida ekweni hena khangledna hujik 2024 asidadi Israel so mu yoksla ibane 2013 da Assad ki government ase nakan mari dagi lalhoba sing amasung protesters sing na kweshelai chinirok Assad from thadokpa tarmi asigi matam asida Iran na khulai amasung lanmi mateng pangba hore Canada Assad aduga Turkey Qatar Saudi Arabia Jordan lalhoba sing da mateng panglami Hezbollah na su Assad government gi mateng panglami 2013 da Syria gi lan asida West lebak yoksin ba hore sinok local level dagi international level da yoksle lanche USA gi CIA na su lalhoba kaya ama isini noksing lalong tambirami masi lo na thupna tawba thabakni USA na atopa Arab lebak sing haibata Saudi Arabia Qatar sing da su ko asumba group asida pasha thado asumba group asida pasha thadagano haiduna haiba hore bisini maramdi Saudi Arabia amasung Qatar na pasha thadariba group asida haibdi America da yengthiba
America yaning group adum basu lalo loop mayamam su yauri bisinos 2013 da yamna nungai taba mana Assad ki government na makhoi gi mioi sing da chemical sizna duna gokta hairiba mafam asida landa ki ko isinos Damascus ka nangna leiba mafam ni masida nungdang ama khakta da mioi satret ki mathakta sirame asidagi malem gi leiba kayana Assad regime na tawriba se yaning da ba phongdoragle magi mathakta landa gani haire USA Obama na pairingai Syria da landa gani haire America gi parliament gi Senate sing na madu yakhidi sinos Senate sing na haire da khogi India da haire gana Lok Sabha gi upper house ki adumba member sing ni ko sinos maram di karigino haib da Afghanistan da Iraq da matam sang na lan sokna duna lagli paisa kaya ama thawai kaya ama mangkre aduna Syria gi lan asida yokshin dana ba dumaina Senate sing asina Obama da dumaina athingba thamlakpane asdagi Russia na hairakpagi matung ina makhoi gi chemical khulai sing ase Organization for the Prohibition of Chemical Weapon OPCW da loina sina kare 2014 da laloba sing asigi maraktasu khut adum thanaba hore ai sina 2015 da Turkey na crude sing maroina Syria amsung Iraq da leiba sing da nongthaktagi landaba hore sina ISIS na Palmyra amasung atai area sing lokshan khare sini 2015 September Russia lanmi sing lan yaukshile lalhoba kaya amagi mathakta nongthakta gi leptana landaba hore thani muk landarami asina America na mateng pangba lalhoba sing da amangba kaya ama thoklami 2016 February da USA amasung Russia gi marakta ceasefire agreement ama yanarami adubo masigi ceasefire ase September 2016 da amuk fail oire aduna 2011 dagi satharakpa civil lan asida mioi lak mariga lising humdra muki pusi mangki aduga lak tara mapan mukna sohanki 2012 amasung 2014 da United Nations Security Council na Geneva da peace talk purakna bohona ki sinrosing adubu mai pakiti khogi laloba sing asina hairibse karino haibda Assad lairiba makai peace ki wari sanaroi asini aduga Assad na mo hairibsina president sungta thadok loi asini October 2015 da su Austria gi Vienna da peace talk purakna ba USA Russia leiba kaya amaga pullaga isineroksing wari sanaki madusu mai pakpa ngamkiti 2015 da Geneva da peace talk tongnaba mu honare isineroksing adusu mu mai paktre isineroksing laloba group sing asigi marakta su ceasefire de dum tongnaba adubo lasting oiba ngambra haibidu dingam daba asigi Syria da sathageba civil lan asida saurangna isineroksing 6 million Syrians sing Syria gi lamma pham amadagi mafam amada do minus chenduna lan generame aduga 4.8 millions na Europe ki leibak sing Turkey Jordan da lan generame masida su Europe ki leibak kayana makhoi se lokson ba pam khide bisin roksing sumna gi Germany khaknatna seng ne sin roksing Syria gi civil lan ase 2011 dagi horakhi base hauji phawba dum lepte maram rakta dum tawna leyba adubu yamna kangrib se karam matam dei no haibda 2011 dagi na 2016 phawba asine bisin roksing asida Syria gi infrastructure kayama lana sina maram oirga loina mang takrabani culture and heritage site crossing lairaba khoi gi larik tam daba masing hengala health section ba hele sini roksing polio leina amu uba phangle leina atopa kayama su sini roksing madugi photo du yengbiyo Syria gi civil lan gi matam da mamang da namgi ba photo ni sini roksing internet gi lokthabani magi background umtang yengbiyo loina pungkai kai raga pungtoi toi raga leibane thoklaiba miyam singdo kumai to buno habda ceasefire gi matam da tholokhiba ngaktani chinjak phanggadra karom da chen gadagi adumaina kangaungdara mi ngaktani sinroksing lana sina maram oirga sinroksing khoi gi minority oiba mayam am su leiri ko Syria da makhoi da su aduma miot minai kayama sathakhi be sinroksing makhong makhut kakthatpa ko adinu pi kya jet mahan bibana singba lana sigi asingba tanja lawraga sumba kayama masing khangdana isineroksing chathakhiba isineroksing Syria gi haukiba khoigi civil lan asida laloba masing che yame amana amada mateng pangba su yaunariko laloba sing asida su amaga su lan sokna basu dum yauri aduna laloba sing ase masing yambanina peace talk tawna bo honabada awabam su oiba 2011 dagi Thoklakhi isineroksing civil lan asida saurangna lalholupse humdra manga muk surangbani hairi adubu lan asi losenba ngamdri base kari maram gino haibda America amasung Russia na khulai amasung paisa kaya ama mateng pangsan pa asina maram oirgani adubu ngasidi
Russia Syria Thoklakhi Lana Suzik Loshelednoko. Adubulanase Pura Loshele Hibedi Yadri. Madam the Carino have the Kang Aishing no Hiner Glibase Carino have the Laloba singer says, Sigamarta Mukut Chow, no Pactana Mu Thoklakadra Hibasin. Yimination of Shimakata, Tolopara Torok Tabra Hibdu, Asiarga Purantava Metena, Kainana Bayatang Nizeri, Ganglepa Imana Yapare, Epaminers.